Manipur lengakna lamdam asida leriba mairapabi singda FIR pansinba nauna khalaba IRB MR singbo Assamda training tawgani hariba asi Manipurda leriba training center da oina tawbiu amasung lamdam asigi miyamda mit nakong oihaliba media singi editor singbo mayada fibun namduna thamziliba asi yaningde haina thawai mirelna phongdokre ngasi Manipur Press Club ta pangthokpa pawgi mifam amada thawai mirelgi ko convener P Sana Hanbin hai Manipurda leriba mairapabi sing lamdam asigi ima ngakhtani ima singda FIR pansiliba asi khudakta khongfam handokadabani lamdam asigi miyambu mit nakong oihanduna press ki ning tambabu khongaw naduna editor singbu faba punba amadi FIR pansinduna mayada fibun nambagi thabak lepiu amaromda nauna training tawgadaba IRB personal singbu Assam state ta oina training tawgani hariba si mama oibi singna yaba ngamloi cookie singi oina safagadaba mafam singda tawgani habadi yagani loinena Tha nipan helaklaba cookie amadi maitegi lan asida cookie singbu khulai oina sijinnaduna maitei furuf asibu muthatnaba honarakliba asida Manipur lengakna karigi loishinba ngamde nakoi na pariba fam adu piba fam nate haibasi kaudaba fai haina sana hanbina makhatana phongdoki Tha mapan haina paba yara aba tha nipan hela aba Manipur gi hana sunabagi thodok sida waru chilama porakna bagi damak lenga mapu singna hanaraga Manipur miyam gi state lesigi khana bigada haibagi ona taina bada ima maira paibi singbu FIR sanuna phanana bo khonaba editor singbu phaduna maya phibunam da bo khonaba thogong singsi ahamba mukta masi yamna penjedi haina bagi lenga mapuda ai haijere lamdam sigi ima maira paibi singna matam chupada ityahas ka sakona bo wari kaya da su thongdok kaya da su ima singji ga sobo thongdang laira kharba do humba Manipur gi ima maira paibi singbo asukti na tamthirba lamdam sigi thongdok sida su tumba saba khangdana yarektana punamakku thengna dana lairi ima singbo FIR sanuna phanana bo honara palenga mapugi thawng asi kutakta handokpiu amade editor singbo hek phaduna FIR sanuna case tawchandana makhoibu makhoigi pangnoi thongna amadi makhoigi loksingna leibak miyamgi khangdaba haitaba tadaba lamdam sigi mafam khudimata sandoktana miyam mitna ko ehliba adugulaba maman yamlaba editor gi wakalor amadi punsibo hek namthadana namjinnana maya phibun namdana lengak mapuna hek tawbaja masi kutakta lepiu